Asia. Slow. Fazabra da. Tai thua ya ni. Ira. Teden. Hai. Macha. Mayam ngasi vlog sidi koi singju jana je tau bane koi silai mina ba koi da hoi gi nupi ke ga tawra ga koi se mede mata koi family manga muk dai ba ko do koi myam punjal la singju ja sen tau bane to myam ni mina se chicken di tawra ga lai re pa for kai kai su yaw re e wow super hot na do re Nanao ko sanao ko. Yerum macet am yaw ji. Ano sa ko? Ano sa ko kala. Pachal loi re yerum yaw re mimi ne adai mung dal khai Jairao sin ka ni ai di. Jairao ko ni. si ji yo lo de kyang sit ne ha tu na Si da yo le ya. ha i tu ma dukan ga yam tan kai ne Ka ni asta de. wa si dik mai do di ba si da ne Do. Siya. Ka ni ko nang do. sorry tanang close ta na mo somehow ni ya ya mam dai sa ngam mo si ba Si. Tado ta ka do. tau de kang ga Gum nam da ma. nam ra khang din La de lo ko ma ga ma kha ko ga tau do. ja na ko ani wi do ro ni Ha do si. la la po si La lo ko la sa ko si la sa ko Da ji chara yan da boy di ko. Sai rồi. Nên nào mình ra rồi. Mẹ không phải Nên nào ra tao mình ra rồi. lao cái không giao cuộc tao sai nó to chứ ga đâu. ni si ka jam pha zai Á tao ai gì đâu cái á tao. la ke kwa Nào ra tao. Mẹ chị cái xiên là cấm nó mười hàng cuộc nữa. Xin Yang ra. ya ni na ko ngam ga ra Ako ni kun na sa đi. ku na sa se mo na ngam mo sa ba da bi ro That is fast. Love you. ya me That is tu lấy chặt rồi đá phát rồi. na lang video bo ra ado mayam se introduction to hala Cha hai se. ba hana tang se se
ꯆꯠꯁꯨ ꯑꯃꯨꯛꯇꯪ ꯇꯧꯕ ꯑꯩꯒꯤ ꯃꯤꯡꯅ ꯑꯟꯖꯂꯤ ꯀꯧꯋꯦ ꯑꯩꯗꯣ ꯍꯩꯔꯣꯛꯇꯩꯅꯦ ꯃꯣꯏꯗꯥꯡꯄꯣꯛꯇ ꯄꯥꯟꯕ ꯑꯩꯒꯤ ꯃꯤꯡꯅ ꯀꯥꯖꯜ ꯑꯗꯣ ꯑꯩ ꯀꯃꯥꯏ ꯁꯑꯣꯝꯕꯨꯡꯗ ꯄꯥꯟꯕ ꯑꯩꯅ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯑꯩꯅ ꯑꯕꯦ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡꯗꯣ ꯑꯕꯤꯁꯅꯥ ꯀꯧꯋꯦ ꯑꯩ ꯅꯝꯕꯣꯜꯗꯩꯅꯦ ꯕꯤꯁꯀꯣꯝꯅ ꯑꯩꯒꯤ ꯃꯤꯡꯅ ꯑꯁꯥꯅꯤ ꯆꯥꯕ ꯍꯧꯔꯁꯤ ꯆꯥꯛ ꯀꯗꯥꯏ ꯂꯩꯒꯦ ꯆꯥꯛꯁꯤ ꯂꯩ ꯆꯥꯛꯁꯨ ꯍꯥꯞꯇꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯁꯤꯁꯦ ꯆꯝꯄ꯭ꯔꯥ ꯈꯔ ꯁꯨꯝꯖꯤꯟꯁꯦ ꯌꯥꯕ ꯑꯩ ꯈꯔ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯨꯝꯖꯤꯟꯁꯦ ꯑꯗꯨꯅꯁꯨ ꯍꯥꯎꯋꯦ ꯑꯩꯗꯤ ꯏꯆꯥ ꯑꯅꯤ ꯆꯦꯜꯂꯦ ꯃꯌꯥꯝ ꯍꯥꯏꯗꯦ ꯍꯥꯏꯕ ꯈꯔ ꯆꯥꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯍꯦꯛ ꯑꯣꯏꯔꯁꯦ ꯉꯁꯤꯁꯦ ꯅꯣꯝꯕ꯭ꯔꯕ ꯑꯩ ꯀꯤꯖꯩꯌꯦ ꯆꯥ ꯅꯣꯝꯕꯁꯦ ꯑꯣꯀꯦ ꯁꯨꯝꯕꯗꯣ ꯄꯩꯈ꯭ꯔꯦ ꯆꯥ ꯇꯥꯁꯜꯂꯦ ꯕꯣꯇꯜ ꯃꯈꯣꯟꯅꯤ ꯑꯣ ꯑꯩ ꯑꯉꯥꯡ ꯏꯁꯤꯡ ꯊꯛꯈꯤꯒꯦ ꯈꯨꯠꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯩꯔꯦ ꯑꯃꯁꯦ ꯂꯣꯏꯅ ꯌꯥꯗ꯭ꯔꯦꯕ ꯉꯁꯤꯒꯤꯁꯦ ꯗꯤꯅꯔꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦꯀꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯑꯌꯨꯛ ꯍꯥꯏꯗꯤ ꯈꯔ ꯉꯟꯅ ꯇꯧꯁꯦꯅ ꯇꯧꯔꯝꯕꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯄꯨꯡ ꯇꯥꯈ꯭ꯔꯦ ꯄꯨꯡ 4ꯗ ꯄꯨꯟꯁꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ 5-6 ꯇꯥꯁꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ 6-7 ꯍꯥꯏꯕ ꯃꯩꯇꯩ ꯄꯨꯡ ꯇꯥ ꯊꯣꯛꯀꯗꯣꯏꯅꯤ ꯑꯟꯖꯂꯤꯗꯤ ꯉꯟꯅ ꯂꯥꯛꯏꯍꯦ ꯆꯦ ꯑꯟꯖꯂꯤ ꯂꯥꯛꯄꯒ ꯑꯩꯒ ꯀꯌꯥꯝ ꯈꯦꯠꯅꯒꯦꯅꯦ ꯑꯩꯅ ꯇꯨꯝꯃꯤꯀꯥꯟꯗ ꯃꯥ ꯂꯥꯛꯑꯕꯅꯦ ꯅꯪ ꯈꯛꯇꯅꯤ ꯊꯦꯡꯉꯤꯁꯦ ꯃꯦꯁꯤꯅ ꯆꯠꯁꯦꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ ꯃꯈꯣꯏ ꯆꯠꯁꯦ ꯍꯥꯎꯕ꯭ꯔꯥ ꯆꯥꯏꯁꯤꯗꯤ ꯃꯥꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯄꯤꯌꯨ ꯆꯥꯎ ꯃꯣꯏꯒꯤ ꯆꯥꯛꯇꯤ ꯀꯨꯀꯔꯗ ꯍꯧꯔꯕꯅꯦ ꯃꯦꯁꯤꯌꯥ ꯅꯪ ꯆꯥꯒꯗ꯭ꯔꯣ ꯗꯥꯏꯁꯤꯒꯤ ꯏꯪꯗ꯭ꯔꯤꯉꯩ ꯆꯝꯄ꯭ꯔꯥꯁꯤ ꯂꯣꯏ ꯁꯨꯝꯖꯤꯟꯈ꯭ꯔꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯥ ꯌꯥꯔꯦ ꯌꯥꯔꯗ꯭ꯔꯥ ꯃꯌꯥꯝ ꯆꯥꯛꯁꯤꯒ ꯇꯧꯔꯒ ꯆꯥꯔꯛꯑꯒꯦ ꯄꯨꯛ ꯄꯠꯇꯦ ꯃꯥꯟꯅꯔꯤꯁꯦ ꯌꯥꯅꯤꯅ ꯆꯥꯛ ꯑꯁꯥꯕ ꯑꯣꯏꯅ ꯆꯥꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯇꯦ ꯃꯌꯥꯝ ꯍꯧꯔꯁꯤ ꯅꯪ ꯍꯤꯗꯥꯛ ꯀꯥꯞꯄꯨꯅꯤ ꯂꯥꯛꯑꯣ ꯍꯧꯅꯔꯁꯤ ꯂꯥꯛꯑꯣ ꯂꯣꯏ ꯏꯪꯈ꯭ꯔꯗꯤ ꯆꯥꯁꯤ ꯃꯦꯁꯤꯌꯥ ꯁꯥ ꯍꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯄꯨꯡ ꯀꯥꯔ ꯆꯥꯔꯦ ꯀꯩꯅꯣ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ ꯄꯥꯄꯣꯔ ꯃꯀꯛ ꯆꯥꯔꯦ 이제 밥 뭘 먹고 밥들어. 이제 상도 비우. 하 이거 하라 ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯣ ꯆꯥ ꯑꯝꯇ ꯄꯤꯈꯣꯁꯦ ꯐꯅꯤ ꯁꯣꯝ ꯈꯥꯛꯁꯦ ꯆꯝꯄ꯭ꯔꯥ ꯁꯨꯝꯕꯩꯔꯣ ꯍꯥꯏꯖꯟꯒꯅꯨꯀꯣ ꯆꯝꯄ꯭ꯔꯥ ꯂꯣꯏ ꯁꯨꯝꯃꯦ. 나와. ꯆꯝꯄ꯭ꯔꯥ ꯁꯨꯝꯕꯩꯅꯤ ꯃꯁꯤꯁꯦ. 하우도 신나나 멘치야 이거 와 너무. ꯑꯩ ꯊꯛꯀꯦꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯆꯥꯗꯤ 진짜 나오지 되게. 의심 고전. 이제 가장 그만이만. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ 이사 가는 거 아니야. 미는 나요 야래 그래. ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯄꯨꯜꯂ ꯆꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯗꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯅꯠꯇꯕ ꯃꯈꯜ ꯃꯈꯜꯁꯨ ꯃꯌꯥꯝ ꯇꯧꯔ ꯅꯝꯃꯛꯀꯦ ꯃꯣꯃꯣꯒꯨꯝꯕꯁꯨ ꯁꯦꯝꯃꯒꯀꯣ 이제 남이 거민다. 이파는 필요하니 사이나 있는 문문 자로 인자 짜겠지. 하야라. ꯃꯊꯪꯒꯤ ꯃꯣꯃꯣꯁꯨ ꯁꯦꯝꯃ ꯆꯥꯔꯛꯑꯒꯦ ꯑꯗꯩ ꯀꯩꯀꯩ ꯂꯩꯔꯤꯒꯦ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯍꯥꯕꯤꯒꯨꯝꯕ ꯀꯣ ꯁꯨꯒꯨꯝꯕ ꯍꯥꯎꯕ꯭ꯔꯥ 짜도 그래노 ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯣ ꯁꯤ ꯆꯥꯒꯦ ꯍꯥꯏꯔꯣ 짜로 그래노 싫어 근데 나간다 짜로 사리에 나간다 솜라 또 짜자요 나 솜라 이제 가던 거 이제 안젤리가 단트 짜대. 짜오 그거 야 아이 너네 기긴 남은 두냐 이지 하 그러지 안젤리가 아니고 짜다 짜블 갑자기 왜 왜요 참 뭔가 참ที่ห้อหรือไงดิทานชอบสิเดี๋ยวซาดูดิดูมันชิ้นอาหารแบบนี้ไม่ทานเจ้าจ้าหรอกันก็
ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯆꯥꯔꯦ ꯑꯩ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯤꯁꯦ ꯑꯩ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯩꯅ ꯆꯥꯏꯁꯦ ꯑꯩꯅ ꯁꯟꯗꯦꯗꯔ ꯆꯥꯕꯗꯣ ꯑꯩꯗꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯆꯥꯕ ꯃꯥꯁꯨ ꯆꯥꯛ ꯍꯥꯞꯄꯣꯛꯑꯣ ꯆꯥꯅꯤ ꯍꯥꯞꯄꯣꯛꯂꯥ ꯂꯣꯏꯅ ꯂꯣꯏꯁꯟꯁꯤꯀꯣ ꯆꯥꯛ ꯂꯣꯏꯕꯅꯦ ꯀꯨꯀꯔꯗ ꯃꯌꯥꯝ ꯆꯥꯛꯇꯤ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯗꯨꯒꯤ ꯋꯥꯅꯤ ꯆꯥꯛꯁꯦ ꯀꯥꯇꯨꯡ ꯊꯨꯒꯥꯏꯔ ꯅꯝꯕꯔ ꯏꯃꯥꯏ ꯆꯥꯔꯝꯗꯣꯏꯅꯤꯅ ꯁꯠ ꯇꯨꯝꯃꯨꯔꯒ ꯌꯨꯝ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯗꯣꯏꯔꯕ ꯍꯣꯏ ꯏꯁꯥ ꯅꯨꯡꯉꯥꯏ ꯆꯥꯛ ꯀꯗꯥꯏꯗꯅꯣ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯤ ꯑꯩ ꯁꯤꯔꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯥꯏꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯦꯕ ꯍꯥꯏꯗꯤ ꯏꯊꯟꯗ ꯁꯨꯝ ꯁꯨꯕꯗꯨꯗꯤ ꯌꯦꯔꯨꯝ ꯇꯧꯕ ꯑꯗꯒꯤ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯗꯥꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯅꯥꯎꯇꯪ ꯂꯩꯕꯅꯤꯅꯅꯦ ꯁꯤꯡꯖꯨꯒꯨꯝꯕꯁꯦ ꯃꯣꯏꯗꯤ ꯌꯥꯝ ꯀꯟꯅ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯃꯤꯃꯤꯒꯨꯝꯕ ꯁꯨꯕ ꯇꯧꯋꯤꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯌꯥꯝ ꯇꯧꯔꯒ ꯁꯨꯕꯁꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯁꯤꯅ ꯍꯦꯟꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯉꯁꯤ ꯁꯤꯡꯖꯨ ꯆꯦꯟꯗꯦꯟꯁꯦ ꯑꯩ ꯆꯥꯛꯇꯣ ꯌꯦꯗꯦꯟꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯃꯃꯥ ꯍꯣꯏ ꯀꯥꯎꯈ꯭ꯔꯦ ꯃꯃꯥꯅꯤꯀꯣ ꯆꯥ ꯍꯥꯎꯋꯦ Jaden. 이제는 짝하고 하이 더 ꯆꯥꯛ ꯆꯥꯎ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯅꯝꯕ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩ ꯆꯥꯔꯛꯎꯒꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯎꯒꯦ ꯑꯗꯨꯁꯨ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯝꯃꯣ ꯃꯌꯥꯝꯅ ꯉꯁꯥꯏ ꯀꯞꯄꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯥꯅꯤ ꯁꯨꯔꯦ ꯍꯥꯏꯕ ꯑꯩ ꯆꯥ ꯑꯝꯇ ꯄꯤꯔꯣ ꯉꯁꯥꯏꯗ ꯄꯤꯕꯤꯗ꯭ꯔꯤꯕ ꯅꯪꯗꯤ ꯊꯥꯅꯕꯗꯤ ꯀꯥꯏ ꯂꯩꯔꯝ ꯅꯪꯗꯤ ꯆꯥꯗꯣ ꯁꯤꯗ ꯈꯔ ꯂꯦꯝꯕꯗꯣ ꯑꯩꯅ ꯑꯅꯤꯁꯤꯗ ꯁꯤꯗ ꯑꯍꯨꯝ ꯁꯨꯗꯣꯏꯅꯦꯕ ꯑꯩꯅ ꯑꯉꯥꯡꯒꯤ ꯍꯥꯎꯋꯦ ꯆꯥꯗ ꯁꯤꯗ ꯂꯩꯕ ꯁꯤꯗ ꯂꯩꯕ ꯇꯦꯟꯗꯦꯟ ꯋꯥ ꯉꯥꯡꯉꯛꯑꯦ ꯆꯥꯛꯁꯦ ꯂꯣꯏꯅ ꯊꯦꯡꯗꯧꯔꯦ ꯑꯩꯈꯣꯏ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁꯤꯗꯤ ꯄꯨꯔꯥ ꯗꯤꯅꯔꯅꯤ ꯅꯥꯏꯠ ꯗꯤꯅꯔ ꯇꯥꯔꯦ ꯃꯤꯅ ꯗꯤꯅꯔ ꯀꯩ ꯆꯥꯒꯦ ꯍꯥꯏꯔꯒ ꯁꯤꯡꯖꯨꯒ ꯆꯥꯛꯀ ꯆꯥꯏ ꯍꯥꯏꯗꯕꯅꯦ ꯁꯤꯡꯖꯨꯒ ꯆꯥꯛꯀ ꯆꯉꯥꯡꯒ ꯃꯌꯥꯝ ꯆꯥꯕꯁꯦ ꯐꯅꯌꯥꯝ ꯆꯥꯔꯦ ꯑꯩ ꯐꯖꯅ ꯄꯨꯛ ꯊꯜꯂꯦ ꯑꯗꯣ ꯆꯥꯕꯁꯦ ꯂꯣꯏꯅꯃꯛꯇꯤ ꯌꯥꯎꯍꯜꯂꯛꯑꯔꯣꯏꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯂꯣꯒꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇꯁꯨ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯣ ꯃꯌꯥꯝ ꯕꯥꯏ ꯃꯃꯝ ꯍꯥꯎꯕ꯭ꯔꯥ ꯀꯩꯁꯨ ꯈꯪꯕꯩ ꯇꯥꯏꯞꯇ ꯀꯥꯏ Jaden. ꯉꯥꯛꯄ ꯌꯥꯎꯋꯦ ꯑꯗꯨ ꯆꯥꯕꯗ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ Ingi sting. Hi, mayam, nungayribo. Hi, sila.